Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maruiba pau Kukising Arambai Tengolgi Unit 26 Twkhre Kukising Nipana Samrai Fasamasung Commando Kangbuna Fakhibagi Mafam Kayada Lambi Thingduna Miyamna Akanba Khongjang Changsinkre Kukising Arambai Tengolgi Unit 26 ki Meeoi 25 ngasi ayu Akanba Samrai Fasna Question Faraga Pukre Masida Natana ngasi Anganbadasu Imphal West District ki Lamsang Police Station na Konba Twkhre Operation Chathaduna Mafam aduda Leiramba khulngak panipan Fakhre hairi pauche asina phangba paugi matung inadi ngasi nongalamdai pung ani rom taba matamda masing yamlaba security force ki kangbu amana Twkhre chingkhongda changsilakpaga loinana mafam aduda leiba church amada changjafam lauduna leiba khulngak panipan potlam kharaga loinana fagatkhibani hairi fagatkraba mioi sing adugi matha chapchaba khangba ngamdri Police ki paugi matung inadi fagalaba mioi sing adu KCP ibungo ngangonggi lanmi singni hairi amoromda Kukisingdagi fagatkiba Arambai Tengolgi Unit 26 ki Meeoi kungamanga adu Class 10 amadi 11 parikya thariba mioi tara yaurambadagi makhoi tara Kukising police sinakre hairi police na class 10 parikya thagadaba mioi manga thadokhibaga loinana parikya thaba chalhanki hairi Class 11 की परीक्षा थागदबा मियोई मंगा अदुसु थादोकनबा थौरांग तौरी हाइदी पाउसिना हाय अतोपा मियोई कुंतारा तरुक अदु AR ना थादोकतबगी मयोक्ता थौदोक थोकफमदा AR की गाड़ी अमा बयावना पर्सनल खरा फाजिनदुना थमखी हाइदी फाजिनखिबा AT की थौमी तारा तरुक अदु थादोकट्री फाउबा AR की गाड़ी अमादि पर्सनल सिंग थादोकलोई हाइदी Arambai Tengolgi Unit 26 की मियोई सिंग AR ना फाजिनखिबगी मायोक्ता Kukising थौबाल यारिपोक बाजार वांगजिंग खांगाबोक कोंगबा बाजार वांखै अंड्रो पार्किंग उरिपोक सामुरौ मयांग इम्फाल वांगोई थोंगखोंग Lakshmi Bazar, Fomlau Twkhre Lambi, Kuyatong Thamaiban Kaisampa Junction Dagi Tidim Lambi Paring, Mongsangai na ching mafam damaya pai bising thorak na lambi thingbagi loinana, uwa faijinduna Akanba Khongjang Changsinki ngasi nungtilpung ama makhairom taba matamda, Kukisingdagi AR na Fakhibagi Arambai Tengolgi Thomi sing Kukising Police ka wari sanaraba matungda police ta khusinaraki, tungda police ki kangbuna imong manunggi mioi singna amuk khusinaki hairi. Union Home Minister Amit Shahagi machanupa Joy Saha Saduna Hanagi Speaker Twkhre Checksillu amadi BJP ki MLA kayada selgi demand tawramada chenaba mioi ani police na phagatpa ngamkre Manipur Legislative Assembly ki Speaker Oiramba MLA Twkhre Checksillu da hanjin fall tawraktuna masana masabu Union Home Minister Amit Shahagi machanupa Joy Sahani haina saktak chabaga loinana haujik state asida leiriba rajniti ki charangna basigi khudongchaba lawraga lupa crore mari ki sanfam demand tawrakhibagi thodokta chenabada natuna atopa state ki BJP ki MLA singdasu sel ki demand tawrama mioi ani police na phagat pangamkre pausin ha Union Home Minister ki machanupa Joy Saha saduna BJP ki MLA singda khudongchaba kaya pigani amadi MLA sing ya soiba aranba sing social media da thagat kani haina phone gi kuthangda kihanbagi thodokta chenarambagi damak faraba mioi ani adudi Priyansu Pantha amadi Uves Ahmed Kawi makhoi ani chahi taragani pandagi kun fawgi manungda leiba ngaktani haidi makhoi ani na tha sagi taragani panda Uttarakhand-dagi Haridwar PS kangbuna Delhi gi tongan ba mafamdagi fagatkhibani haidi pausina hai tha sagi taragani palda Haridwar Ranipur AC की BJP की MLA Adesh Chauhan da Union Home Minister Amit Shahagi machanupa Joy Sahani haina saktak laga phone tawraki loinana party ki fund oina bani haina lupa lakh manga donation tawrakna bakhangalaki bani haidi thaudo aduga mari leinana police na report tawbadagi makha tana thijinbagi thabak chathabada mioi ani adu fagatpa ngamkhibani haina Haridwar Police Station gi Senior SP Pramod Singh Doval na phongdokre mahangna makha tana haikibada police na MLA sing da phone tawrakiba mobile phone gi CDR IME yenglaba matung location fangbadagi police ki kangmuna Delhi dagi Priyansu Pantha ahanba oina faki aduga khutpu aduda yawba Uves Ahmed kauba mioi amana Rudrapur gi Udan Singh Nagar district dagi fagatpa ngamki makoina puna thabak tawminaba Gaurav Nath kauba mioi amadi hojik fawba phaba ngamdri haidi faraba mioi ani adu wahang paun chathabada Uttarakhand gi Nainital AC gi MLA Sarita Arya amadi Rudrapur AC Sif Arora Chaf Manaba Thawong Chathaduna Sel Lawthoknaba Honnaramki makoina chatharamliba aranba thabak sing adugidamakta case lawkhatuna makhata na thijinbagi thabak chathakre hairi Nscn Akanba warning tawrakli India government na Indo-Myanmar border paring da sambal khabagi thabak paikhatpa amadi free movement regime FMR lawthokhibagi mayokta lalulup National Socialist Council of Nagaland Nscn PRN Kayang Maina Akanba mawngda yaningdaba phongdokre lubasina thadorokpa cherol amagi matungina hiramasigi matangda Nscn IM na Ministry of Home Affairs ki decision border fencing tawba amadi FMR lawthokhiba adu handokadabani haina demand tawduna 1826 ta sign tawnakiba Treaty of Yandabo India amasung Myanmar gi border demarcation tawkhiba adu colonial rule gi namfu safu da tawkhibani Naga Nscn amata
oina nongpok nongchupta lamsing share tawduna masagi resourcing amadi charo suro leibak animakta khundaduna leiribani hairi maram asina NACN GPRN na Angmai Konyak Region na Government of India da Akanba warning piraduna border fencing ki thabak amadi FMR handokhiba asi kudakta handokadabani masina maram oiraga Government of India amasung NACN GPRN gi marakta thoaningdaba thodok kaya thorakpa yai haina Akanba wafamsing thamlakli Manipur da PR thamjilakhiba asi irang asi laksinaba nate lengak semba ngamdabadagi thamjilakhibani Maheshwar Thongnaujam chahi ani fajilaklaba irang asi laksinaba President Rule PR asi lakhiba nate lengak semba ngamdabadagi PR lakhibani lamdam asigi miyam bungak pi senbigadra khalamba lengakna kaikhraga PR thamlakhiba asi lalakta miyam hundoklamlaga mamai leiraga chenba oina lawgani haina Republican Party of India RPI athawalagi National Secretary Maheshwar Thongnaujamna phongdokre wafam asi hauji oiriba phibam asigi matangda Maheshwar na thadorakpa video release amada mangna phongdokhibani thadorakhiba video release aduna mangna makha tarduna hai tha kun hena irang thoktuna lamdam asigi miyam khamthengna wana ringai cheirakta PR laktuna miyam da hena awaba pibagi thawong asi khwaidagi laibak thibani irang kanbadagi irang laksin mangamde haiduna President Rule asi lakhiba nate miyangi mihut oiduna miyamgi thabak tawgani haiduna thorakhiba sing aduna punsin bangamdaba khaibum tanabagi thawongna lengak se mangamdabadagi President Rule asi thamjilakhibani Haujiki leiriba phibam asida miyambu khajiktang oirabasu ngakpigani khanduna leiramba lenga aduna khanghaudana kaikhiba asina miyamda hena mipaiba pohalle amatoina punsinduna Manipur kalu ruling opposition khaiganu haineringai cheirakta mapi mapa leitaba lamdam ama oiduna haujik lakliba phibam asi khwaidagi laibak thibani Manipur thugaigani haiduna yeknaba oina changsilakliba khudingmaktagi ngakthoknaba amadi makha tarakpada asiguma thawong amuhana thoktanaba chapchaba thausil tharang tawgadaba matam asida lengak lehendaba haibasi khwaidagi laibak thibani haiki